Pauchedi Yumpam Ipamaroi Pau Kharab de Dojeri, Neymar Amasung Nike Company contract Thupchinkhre. Malem gi football da maming leira ba chanaroi Brazil maza Neymar na sahi tara manga chupna chana bagi polom kaya puthok pa maming leira ba company Nike ga leiramba contract adu Thupchinkhre. Nike company gi maiki digi ngarang phongdor ki ba warhol amada masagi sahi kunipan churaba haujik France ki football club Paris Saint-Germain da chanari ba Brazil maza Neymar company asiga hana leiraba contract sing adu loisille aike. USA da base da company asigi wangang loi oiriba Josh Benedict na phongdor ki bada Neymar ga company asika hana leinaramba mari adulation duna mahag Nike company ke athlete ama oidre aike. Panbaya badi Neymar na Nike company ka ikon kona sahi taramato gi contract amada US dollar billion chama chukna manga gi jana se ama kumja suk lising ani kuni thoi phawba leiki aire. Adubo company asiki maiketi gi ngarang phongtor ki warol aduna mamangi jana se sing adu makhata na chatnararoi. Kumja suk lising ani taraga tare ta football gi puari da Spain gi Barcelona dage France ki PSG na euro billion chani kuni thoida Neymar leikrabane. Atop pau amadana South China Sea da India gi lal gi jahasing deploy Toukhre. Jun ki tang tara mga da Ladakh ki nongpok thongba sarukta India amadi China gi lanbi singna khuthana khraba matung tarakpada South China Sea da India gi Navy gi jahas deploy Toukhre aina official source amana bongdokle. South China Sea gi lamdam asida China na ayat pa apanba pibadagi nungaitaba thodok kaya amal leiribane. Region adu da India gi lal gi jahasing leichin bagi thong adu China na diyamna kan yelibane ingchok lising ani mapan gi matamda artificial island amadi military thamchindu da China na mafam adu da leichin bagi thong asi hena pakthok sauthorakle. Galwan class da India gi lanmi kun sikhi adubo China gi maikei dagi de makhoi gi lanmi kya thodok adu da sikhi bagi aibadu chapchana phongdok taba taraga chu US gi maikei dagi pikhi ba report da China gi lanmi kun thamanga rok mehna sikhi airibane. South China Sea isingi lamdam gi ayam saruk adu China na makhoi gi lamdam gi manung chana leiriba saruk ti haina claim tawroduna atopa lebak singi lal gi jahas deploy torok matamda thodok adubo yamna kanna janing daba utlebane. Indian Navy gi lal gi jahas adu South China Sea da deploy tokiba aduna Chinese Navy amadi security established da akaiba lei haibagi wafam thamladuna India da lal gi jahas sing thamdana bagi damakta diplomatic level da wari sana khrabani. US gi Navy su South China Sea adu da deploy tawduna leiribane. Indian Navy na suma koi American counterpart ta bark ka contact tawna duna ipaw phawdok phawjin tawri. Sang nai na chathakiba lal gi jahas lal gi sajil gi saruk oina India gi lal gi jahasing adu atopa leba ki lal gi jahasing na mafam adu da sangtilakiba singchu ipaw longna ba honari. Navy gi activity satharakliba aduna miamda sauning ba pukhandana bagi damakta tuminna thong sing adu chathabane. Indian Navy na masige frontline vessel sing Malacca Strait da deploy tawri. Haripa mafam asi Andaman amadi Nicobar Island gi manak nakpa mafamda leibane. Chinese Navy na Indian Office region da sanglakpa thingna bagi damakta sumatik chaba khongthang sing lokhatle. China gi masing jamlaba jahas singna Malacca Strait phawraga chatlaga atopa continent singdagi thau amadi laloliti ki potsai sing puraklaga amuk halakhibane. Eastern natragna western front gi maikei dagi satharaki pathong sing punamak thingnaba Indian Navy na mapung phana sem saduna leire. Indian Navy na su autonomous underwater vessel amadi atopa unmanned system amade sensor sing deploy tawduna PLA ki Navy na Malacca Strait tamna Indian Ocean region da thamna bagi damakta thorang punamak paikhatle. Chinese vessel singna daji bhauti gi area da leiri basu mikup na hom singna yingsin baga loina national interest ka na bagi damakta darkar oiba khongthang sing punamak lokhatle. India amadi China ki landmi singna Eastern Ladakh ki sarukta thomjinaraki badagi laibak ani gi marakta ungkatna bagi thong sing leiribane. Minister Jeyenta kumar gi mathakta file torukpa election petition gi witness examination Houragani. Kumja sok lising ani tara tere tapang thokiba mikhalda kaisam thong AC dagi karaklaga kumja sok lising ani konithoi gi March tara ka mapanda loi kedori ba 38 suba Manipur Legislative Assembly gi member oibagi mathakta BJP gi minister na losing level laigakta minister oiba yauriba langpok lakpam Jeyenta kumar amasung atopa Meoi official taruki mathakta file tarukiba election petition gi prosecution defense witness singi examination High Court of Manipur da pangtholagani aire. Election petition asi AC asida minister asiga lapa tawnakiba Congress candidate Laicham ibom chana petitioner oiduna file tawrakibani. Election petition asi number na 11 of 2017 ne. Nakalambaromda UP da Paomi Hatkhibaga mari Leinana ahum phare. Uttar Pradesh ki Baliya da Ratan Singh kauba Paomi ama halamkhiba gi thodok mari Leinana Meoi ahum amasu phare haina senior police official amana ngasi phongdokhre.
Makhoi ohum tharaga case asiga mari Leinana hojik phawda phagatkiba mising mapan suri aina official du phongdokle Baliagi Superintendent of Police Devendra Natna Haike Udoi Narayan Singh Anil Singh amasung Tej Bahadur Singh Koba Meoi ahumdu ngarang Police Special Operation Group amasung Surveillance ki apun batim amana phabane Makhoi ahum ki Mathakta hanana lupali sing kunmanga ki sen ki mana lauthoki baga loinana local court amasung makhoi gi Mathakta bail loba yadaba warrant pikhrabani haina SP na phongdokle Panba yabadi news channel amada thabak tawba Ratan Singh sahini phuga manga Haukiba August Kunmari Ginubidang da Balia District ki Phepana Police Station area da Nongmada Docter alam kibani case asiga mari Leinana August Kunmanga da Sushil Singh Dinesh Singh Sunil Singh Bir Bahadur Singh Arvind Singh amsung Binoi Singh Koba Meoi taruk hanana phakhrabade Marakasida Nongmada Maharashtra da Doctor Ohum Covid-19 Naduna Sikhre Tongan pamafam da Covid-19 nabasing layengba Akola Buldhana amasung Bosowal dagi Pediatrician ahum irai nubeta Sikhre Sikhiba ahum asigi loina makta haksang yamna thuna sukti lakibana chapmana ba maram oikhe Central Government data gi matung ina Maharashtra da healthcare workers ani marfudrani thoi Sikhre State ke record sing matung ina hojik phawda Maharashtra da Covid-19 na maram oidona government Dr. Kuntaruk Sikhre Indian Medical Association Maharashtra gi matung ina state asida Covid-19 nabadagi private practitioner na marfudra hena Sikhre Irai monumita Sikhiba masagi sahi yang mga suraba Dr. Bibek Phadke haukiba thamanga Akola district ki Murti Japurda Covid Care Center adugi Chief Medical Officer oirakibani Hospital da layeng bahoraki papungni phumari gi manungda mahak Sikhiba ani adudi private practitioner singne thangnaba Bultana district da Sikhiba adudi Janepal town da hospital amachalaiba masagi sahi kuntraga tare churba Dr. Gopal Kirsa Garne numit adumakta da Busawal dagi senior Pediatrician Dr. Umesh Manwar Khanapur Kasu Sikhi Arabada content sing asigi maroiba pau khara asiba pau damsari pa manipur local news YouTube channel amadi Facebook page asidagi yangbirba punamak pothaga chari loinana channel asina adom da kana rabadi subscribe like and share tawba kawi kana punamak po amukana thakachari